Tamo, nang asing ba jiba masak khangning da bromia. Romeo khaktang sangatna kadi jiba nomia seli nang bo. Seli yare khanguran hairam laga pairaga chepaga tumkhre. Romeo so hiptharami phone haifet metlami kuiraba matungda Facebook pairami. Anoba friend request mayam ama leirami. Message su mayam amasu leirami. Adubu atai singdu yengudana Kelin single thaba account amana tharakpa da Romeo haina tharakpa message ama yenglui. Romeo mapukning da khalami nahan gi nupi machadu natrani sibo. Romeo cheptuna tumkraba Selida amuk yenglami. Nupi ne haizabadani Seli su krok krok launa nakhoktuna tumlami. Masada amuk nomduna Seli, Seli, tummabo nangbo, kainom yengune. Seli, Seli tumna tumna. As kaidorogi. Ayam tumningeba. Hayeng yengage. Tamo su tumbiro. Hairam laga Seli krok krok nakhoaga amuk tumkirami. Romeo na Masisu moonga hek thingnabaga ba horai phajana khae. Romeo magi friend request ki list tu yenglami. Mamanaba kharasu accept tawbada Kelin gi su thengnabadagi magi profile da changaga haifet yenglami. Mapukningda masakkadi phajari jani ne sigi nupi siswa. Nahan gai munna yengsalude adum phajaba jani ne. Haina khallaga request to accept takthokibaga minute fade message ama paisalai. Da Romeo aigi thabak to kamain tawdoino. Romeo khangprek khanglami. Message to halamde Facebook ki news feed to yengduna haifet leirami. Kelin gi message amuk laklami. Da Romeo yam chawtho iko. Adusu halamde Romeo ngaihak leiraga message ama muk laklami. Da Romeo khangbra aikoi magi mapam do da Romeo hoigi kendra neba mamagi mapam gi hingonung do khuchao ama khangbra da Romeo su khangamgani vote ka khomba chatpada da Romeo se hana khangnaramadi pulap solid phangadabani aina tawraga handakti khara machoi tawnakhre hoi laibak phabadagi da Romeo na budi kare ko ado mathangdadi ai khombirake phasana mathangdasu power pai daba yade ko da Romeo. Romeo message to paraga matanta Khanghaude masu message type toksalami mi kayamuk no haise sat hanki message to masu somdana Kelin Romeo gi message lakpada shumaina hairadi halakni nang masu amuk type tawrami khangde masing yam yami hojikti da Romeo ga khangnarabanina mathangdadi loina thadaro haidwini aina. Romeo na hayu da Romeo se yam smart oye yam ngauze. Romeo thank you. Kelin aigi thabak to hapti hapiu ko. Romeo aina paiba department da post ahangba kauradi nanga chanagadaba matang yauradi hapige. Kelin aseng beira thank you yam harawe. Ado sel gadi hangbirakanu ko aidi sel di leite. Romeo kaidobai paisa no da nangi qualification gi makha pole handakti senja thumja tawdana laurase loina hainarabani. Kelin yarengo senja thumja tawroi kaina loina khangjarengo noi mantri gi tatto. Romeo tat natie asengbane aikoi gi government ti mong amane hana palambaga di khara khenarakani da. Senja thumja tawdana thabak hapasena warip launarabane lona paisa pizaraga thabak changbagi paw leirasu hekta hairo aikoi action lokar hange. Numit kharani haukhre Romeo ga Kelin ga nong fadok adum message thanarami. Nongma amuk Pritam, Sushil amadi Romeo amuk pulami. Pritam na nupa na nupilon ba haibase thaina Paripuri Ningthouja haktaktagi chanarabani. Sushil
ꯑꯗꯨꯒꯤꯔ ꯄ꯭ꯔꯤꯇꯝ ꯁꯥꯍꯦꯕꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯊꯝꯃꯤꯗꯣ? ꯄ꯭ꯔꯤꯇꯝ ꯈꯔ ꯁꯥꯎꯅ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ, ꯑꯗꯣ ꯚꯣꯠ ꯃꯌꯥꯗꯗꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯂꯥꯏꯅꯤꯀꯣ, ꯂꯥꯏ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅ ꯁꯤꯟꯕꯅꯤ, ꯅꯨꯄꯤꯅ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤꯀꯣ꯫ ꯍꯟꯗꯛ ꯑꯩꯅ ꯚꯣꯠ ꯃꯁꯤꯡꯁꯨ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯍꯦꯜꯂꯤꯅꯦꯕꯨ ꯑꯩ ꯅꯨꯄꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯏ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯀꯣꯛꯁꯨ ꯑꯩꯅ ꯄꯣꯂꯤꯇꯤꯛꯁꯇ ꯁꯤꯖꯤꯟꯅꯩ, ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯔꯣꯃꯤꯌꯣ ꯌꯥꯝ ꯏꯪꯅ, ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯇꯥꯃꯣ ꯄ꯭ꯔꯤꯇꯝ꯫ ꯄ꯭ꯔꯤꯇꯝ, ꯅꯪꯒꯤ ꯚꯣꯠ ꯃꯇꯝꯗꯗꯤ ꯅꯪ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝꯅꯗꯤ ꯈꯪꯉꯝꯃꯣꯏ꯫ ꯔꯣꯃꯤꯌꯣ, ꯑꯩ ꯈꯪꯉꯦ ꯇꯥꯃꯣ, ꯑꯩꯒꯤ ꯚꯣꯠ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯈꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ, ꯏꯃꯥꯒꯤ ꯀꯣꯛ ꯉꯥꯛꯇꯅ ꯑꯩꯒꯤ ꯚꯣꯠ ꯀꯥꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯇꯝ, ꯑꯗꯨꯅꯦ ꯍꯥꯏꯅꯕ ꯂꯩꯔꯤꯗꯨꯗꯤ, there is a successful man behind a woman ꯀꯥꯏꯅ꯫ ꯁꯨꯁꯤꯜ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ There is a successful man behind a woman ꯀꯥꯏꯅ꯫ ꯑꯩꯗꯤ ꯁꯤꯔꯦꯗ, behind every successful man there's a woman ꯍꯥꯏꯔꯒ꯫ ꯄ꯭ꯔꯤꯇꯝ, ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯥꯏꯔꯤꯗꯨꯒ꯫ ꯁꯨꯁꯤꯜ, ꯃꯥꯟꯅꯅꯤ ꯌꯥꯝ, ꯑꯥꯔꯊꯗꯣ ꯁꯤꯡꯖꯨ ꯁꯥꯔꯦ ꯄ꯭ꯔꯤꯇꯝ ꯁꯥꯍꯦꯕ꯫ ꯑꯩꯈꯣꯏ ꯁꯔ ꯁꯤꯑꯦꯝꯅꯁꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯩꯇ꯭ꯔꯗꯤ ꯏꯪꯒ꯭ꯔꯥꯖꯤꯗꯣ ꯀꯩꯁꯨ ꯅꯞꯄꯤꯔꯨꯅꯣ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒ ꯇ꯭ꯔꯣꯜ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯁꯨ ꯀꯣꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯔꯣꯃꯤꯌꯣꯗꯤ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ, ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯄ꯭ꯔꯤꯇꯝꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯞꯇꯤ ꯍꯤꯞꯊꯔꯕꯁꯨ ꯇꯨꯝꯊꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯁꯦꯂꯤꯗꯤ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯃꯤꯌꯣ ꯆꯦꯞꯇꯨꯅ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯝꯃꯤ꯫ ꯔꯣꯃꯤꯌꯣ ꯁꯦꯂꯤꯗ, ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯗꯥꯡꯁꯤꯗ ꯀꯦꯈꯠꯂꯛꯏꯗꯨꯅ? ꯁꯦꯂꯤ, ꯀꯗꯥꯏꯗ ꯀꯦꯔꯒꯦ? ꯀꯦꯕ ꯅꯠꯇꯤꯌꯦ꯫ ꯔꯣꯃꯤꯌꯣꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯔꯝꯃꯤ꯫ ꯁꯦꯂꯤ꯫ ꯁꯦꯂꯤ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯔꯝꯗꯦ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯩꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯒꯤ ꯍꯦꯜꯂꯤꯕ? ꯁꯦꯂꯤ ꯔꯣꯃꯤꯌꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ, ꯍꯥꯟꯅꯗꯤ ꯐꯖꯅꯁꯨ ꯈꯪꯅꯗꯅ ꯀꯃꯥꯏ ꯅꯨꯡꯁꯤꯗꯣꯏꯕ? ꯍꯧꯖꯤꯛꯅ ꯏꯕꯥꯅꯤꯁꯦ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯁꯤꯗꯤ꯫ ꯚꯥꯂꯣꯍꯦ, ꯑꯗꯨꯅꯦ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯦ꯫ ꯁꯦꯂꯤꯅ, ꯁꯦꯡꯒꯥꯎꯁꯨ ꯄꯨꯜꯂꯦ, ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯦ꯫ ꯁꯦꯡꯒꯥꯎꯁꯨ? ꯍꯣꯏ, ꯁꯦꯡꯒꯥꯎꯁꯨ꯫ ꯑꯗꯣ ꯇꯥꯃꯣꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯅꯨꯄꯤꯕꯣ꯫ ꯑꯗꯣ ꯇꯥꯃꯣ, ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯌꯨꯝꯗ ꯂꯩꯔꯨꯒꯦꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ꯫ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ? ꯈꯪꯗꯦ ꯑꯩꯁꯨ, ꯍꯌꯦꯡꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦꯀꯣ ꯇꯥꯃꯣ꯫ ꯍꯣꯏꯕ, ꯆꯠꯂꯣꯕ꯫ ꯇꯟꯖꯥꯗꯨꯗ ꯔꯣꯃꯤꯌꯣꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯔꯣꯃꯤꯌꯣ ꯁꯦꯂꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯦꯂꯤꯟ ꯑꯣꯏꯔꯝꯕꯗꯨꯗ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤ꯫ ꯑꯃꯨꯛꯁꯨ ꯇꯧꯁꯜꯂꯛꯄꯗꯨꯗ ꯄꯥꯏꯈꯠꯁꯤꯔꯥ ꯄꯥꯏꯈꯠꯂꯣꯏꯁꯤꯔꯥ ꯀꯟꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯂꯤꯅ, ꯀꯩꯗꯧꯔꯒꯦ? ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯄꯥꯏꯔꯣꯗꯅ? ꯔꯣꯃꯤꯌꯣ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯀꯩꯁꯨꯝ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯗ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯕꯛꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ, ꯅꯪꯒꯤ ꯆꯦ ꯆꯥꯡꯗꯨꯗ ꯈꯣꯝꯖꯤꯜꯂ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯣꯝꯖꯤꯜꯂꯤ꯫ ꯀꯦꯂꯤꯟꯅ, ꯊꯕꯛꯀꯤ ꯋꯥ ꯅꯠꯇꯤꯌꯦ, ꯉꯁꯥꯏꯗꯩ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇꯦꯅꯦ, ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯒ꯫ ꯃꯥꯁꯨ ꯋꯥ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯐꯥꯗꯒꯩ ꯃꯊꯟꯇ ꯆꯕꯦꯡ ꯆꯕꯦꯡ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯔꯣꯃꯤꯌꯣ ꯄꯥꯈꯠꯇꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯁꯦꯂꯤꯅ, ꯀꯅꯥꯅꯣ ꯇꯥꯃꯣ? ꯔꯣꯃꯤꯌꯣ, ꯊꯕꯛꯀꯤꯅꯤꯗ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯒꯥꯔꯤꯅ ꯊꯣꯝꯃꯨꯕꯗꯣ꯫ ꯁꯦꯂꯤ, ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯥꯃꯣꯒꯤ ꯅꯝꯕꯔ ꯈꯪꯉꯝꯃꯤꯕ? ꯈꯪꯗꯦꯍꯦ ꯑꯩꯁꯨ, ꯀꯅꯥꯗꯒꯤ ꯂꯧꯔꯝꯃꯤꯅꯣ? ꯑꯁ, ꯃꯟꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗꯤ ꯄꯪꯐꯪꯗ ꯑꯗꯨꯝ ꯐꯪꯕꯅꯤꯗ꯫ ꯁꯦꯂꯤꯅ, ꯌꯥꯝ ꯉꯝꯃꯤꯅ ꯃꯥꯗꯤ, ꯗꯥꯏꯔꯦꯛꯀ ꯇꯧꯔꯛꯑꯗꯅ꯫ ꯅꯪꯅ ꯊꯕꯛ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯨꯕꯗꯩ ꯑꯗꯨꯝ ꯇꯧꯔꯛ ꯂꯩꯔꯦ꯫ ꯇꯥꯃꯣꯁꯨ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ
yam painingbra khangde mi magi thabakpu moi kendragi mantri da adum wanom jani aisu nahan sumthem janaram baiwani angang ni kaina kainom bi tok toy mit yeng na yeng do matung tora di engon da pirau ko tamo ai paige Mathangi numita Romeo gi quarter da laksinduna hanba ngamlaroi haiduna laisankre Romeo humang anapi kangduna kaino kele nangna khali sibo ngausananu halocho quarter sida mina uraga yam phajade ai thabak su chatoini lao thillo su thilange kelin tallenga maroi ai khoi mana su hala no haire ngasi gi numitai ai da Romeo da leirani kelin angang machaya male adumaina tawno chumna ngai hak message thana bani ai nang loge na dikhan kide ai su nupi thira bane nang su pakhang amada leijau khanghaude kelin mama gi call amala ami kelin phone du paikhatlaga hello ima ai da Romeo gi quarter da leire ho ima ai su khangi kaidorage ai kona torage babung do phajana ngangno ko ima Sakhi su pau tabadagi hatu laktuna chensila ami Sakhina kaino ina tariba pau sibu ha ibungo Kelin Sakhi ubada mana yalak iba scarf tuna makok haifet khumlaga changsinduna Sakhi da khoiram sali Sakhi kaino nangna tawrisibo nangbu ngawrabo ibungo migi mamangda thongna ikai jakre da ko ima dia ima aisu wakhal tade kaino mana tawrise manga chapmane natte kanagi macha masuno mi imau no pi na taraga karino tawga dawrisibu imagi bungo kelena ima ai special contractor Ranjit ki macha nupi naitom pokjebi kelinne kanagi contractor macha calling no ai amata khangde mayam khangna rakringai sida ima thillasu thingelo Tanzadu da Seli su amuk hatu changlak lami Selina oh jiba chawba ma changi dana sidia hairaga makhwang metuna leplami Romeo as Celia ai khangre noina thokba tawro ai CM gi da chatoini Seli CM ga lairi ngasidi aroi bi mangang nasi aina chingnarakpa kuirabane khangjanara roina khangjanadabane tumina thigat kena thambani ngasidi yararoi Romeo na Seli please ai bo mukta ingna leheluba Kelinda nangsu chatkro yam yeningde Kelin haujikta chatkro yeningde kaina mayam mamangsida ibani na thanaba message mayam do loina pathora ura screenshot lawraga loina thagalura Seli oh sidi wari phaniam tholak tore ne haujiktia message ki wari ga tholak toreba phai Sakhi loire dana loire ai pungloi loire haisini jiba changba haido si oire hairaga makok paiduna phamthaki Seli ima jiba changba ganate jiba tandora bani hauji haiduna mafidu sem sarami Sakhina khara fathaduna ibema nangsu amukta ngaikho phingat khinu ima phajana ngangnage wase phajaba wanate ima icha swaida dum loisan bayaba wane mi gi mamang da su ikaije thangnaba mi na takhini ikaije ko Kelin adune aina hari sisu mi gi mamang da yam ikaije aisu iche da kaisu ye charo ye iche aibu narem khakina nawmak ni khanbiyo Seli ngamjaroi inaw na sau sagai leiri ngai khone nangbu pakhang amatta phau laijadrabo mi laitraga na swaida police pakhang yam laibane ichi na ma semjara agi inawgi Kelin ngamjadre handak mapok simagi di da Romeo na loijare Sakhi mathabak ta yeijaduna imai pema kaya da ikai khangkidriba nupino sibo imung manung do kaya na tai chara moi khangge nang Kelin imung manungi wafam sidi tok sida kanade aigi imado mabema aise special contractor Ranjit kine nupi atombi sana tombi gine macha nupi naitom pokchebi Kelin noi mantri mandon kaidu dine aikhoi pabungna khukapi amana kapada dom paira da bangaktane Seli oh noi nama du sa atombi oire ko
Wasing asidi lekhai ama tanadaba yaroi dawri. Tamo na kaigino tumina sum laibiduna lairise. Hauji kai khanbirige Tamo. Romeo wakal ngaihak khalaga Sally da themjilami. Sally sumain tawrasi. Masu aikhoi da dum laijarasano. Nangsu dum lairo. Aikhoi punna nungaina lairase. Aduna hena phadoi male. Romeo gi wahai duda Sally sawbagi ngamkhai lairamde. Sally, oh, Tamo na so adu yauraba. Pai, aina kay dawrake, namit pena yengo banang. Sally sauraga sat thokirami. Romeo ga sakhiga du Sally haiduna kauduna laihawi. Sally mapamda laktuna wari pumba lirami. Sally gi manena aidi nahana si thoani khangabani. Yaroye mana pulliba mantri singdusu mini yam hainabane lam khudingi nupi thambanena aduga mana nupi pusala aga nangna sidala isisu yamna soi karigi nangna miki thigum chelino moida karigi chance pirino ba nangna sidalai thokpasina hena moina nungai khidoini ne apangbi nanga Romeo gadi leibak miya mamangda chawna luhongkhibani ne haiba kawganu ne chalo cho hojimo chalo. Sally tawfam khangdaduna ngaihak ongduna lairaga khumlai. Nupido aina maithiba piba pame. Bizayana nangna sida laithoaga nupido maithiba piba ngamoye imagi bema. Nangna sida lairagana moine hina khudong chaba laukhini. Nanena hairi singse achumba ngaktani tasallu. Matam chuppada Romeo ga nakhoi anigi maridi tatpa yaroidabani. Nupi haibasidi khangba kangadabani. Imana haigadaba wadi luningba nupi lo laksanu adubu mana khwaidai nungsiba nupi di nang oihangadabani madudi nangi lijatna oihangadabani aphabada ubatamo aphabada khalu pumnamak mayoknaba ngamakani. Sally imagi wakhaldo nachasu wakhal taje aisu adumak yamna khanjarami adubu thabak oina pangthorakpadadi khara waana thokani. Imaso amukta khanbiyune aigi nupana atopa nupi lauraga aina kamaina nungai doino. Bizaya hoine adusu chummeba ado imana haibadi phasana laimino masu ikaidana kuna mathanda chachakhini haibanida. Tanjaduda Sally gi phone laami yengobada Romeo gi oirambaduda paikhattabida thamlami. Bizayana kanagi phono paikhatludana ho kana oini naya nupa mantri saheb kini dana manena paikhatludana adudia. Sally isau sauna paikhatlami. Hello Romeo na nang lakhiroi hairiro angang khara thakrabani ko lakminaro ai CM gi dalai khara thengakpa yai phajana hello hairaga phone thamkhre. Sally na angang khara thakrabani ko lakminnaro ai CM gi dalai khara thenglakpa yai. Maneduna magi se nang nungdi nungsiri tawrise. Sally khangde da ine nungsiri ra nungsidrira makhoi politician singsina ngangthorakpa wase sukta hek thajadre. Mane nungsiri ma nang nungdi nungsiri khangde tawrise nakhoi anisu nacha amata yaujaradi phadawni tawrise nate noibu doctor ga amata chatrabo ba. Sally doctor da nate nahan mai bi amada yengoi jiba jangni haire aduga jiba jawbi ama change. Bizaya ado doctor di yengba yaidana. Yenge ima Tamo di thabaki adum taw leibe yengdre nahan doctor la ame yenge ado aingonda di kaisu thoidokpa leite hairame. Bizaya Romeo na wakhal honga ise nakhoi anigi angang leitabagi su oiramba yai ado hena khanjalunu se ishorgi nongdam haibaduni haujikti yam chawkhalabane mapanda yengasu yengnaba haudo Romeo da ado nang handi hallo. Hanni ima aisu nupine loina mayok nagani.
Somdana Pritam, Sushil, Romeo, makhoi khara amok pulami. Pritam na, voter masing hengalene inaw dia. Romeo, kai daino da tamo, ay khoi kendra na teda. Kendra na tabaduni ne, yam phari se. Aduni ne, voter hengal pahari se. Noigi kendra da sat onsang gadabani. Adu budi chumba. As, pabung ranjit ki macha oirambuane. Ay di ikai bana sidoreba. Kaigi ikai riba. Tamo ranjit tusu yabane. Adum masu. Sushil na amuk khumlai. Romeo, nang na taurise. Ibi ma seli gi khanbada di nungai tene. Romeo na. Tamo, ay su khange. Ay seli bu mirai roye. Ay su mabu nungshi. As, ama dusu pura blackmail ne taura ise ingonda. Message khara thana rubai. Ay su laibakta tamlam labane dum loksalage na loksalaba. Hojikti pulap punna laiminarage na khale tamo. Pritam na, phai phai, nungsi jana na laimina halo. Ado, iyamba takpige, kamay na khatna haloige do. Romeo, asengba, adumadi takpiyo iyamba. Pritam, pirol ga laibase, chap chap manana layo, haidi mamaldo, sanaga sabase, sangado, chap chap manana saw. Thabak chatpase, masing khaidok no, chap chap manana putho. Adu oiradi kaisu khatnararoi dabane. Nupi na yam khatnagalise, khetnaba thambagi, kalaknabagi na ayambane. Romeo, yam chumi tamo. Nongma kelin sofa da famduna, khuzin phengduna, masana amuk yengza tawduna leirami, machinda isai su nganglami. Tanjadu da Romeo su kadai da noma chatlubagi halaklami. Kelin da haifet yengamaga magi ka rom da changkhirami. Kelin Romeo changkhiba ubada fuk hawgalaklami. Tanjadu da Seli su tholaklami. Romeo ga lakminaba nupaduna Kelin da itaima ising glass abda thakkeba. Kelin Seli da haifet yenglami. Ngaiko ngahaktang leiramuko. Hairaga Romeo gi kada changkhirami. Seli, leiramo nangi isingdo itay maputhorake. Somda na imung lomda Kelin na Romeo da. Haujik na kadai da amuk chatoy no tawrido na. Romeo, meeting aruba amalay. Karigumba pot amathina thina. Seli le hoba natro. Seli! Seli! Tari bonangbo! Seli changnak lami. Kaya hagi tamo, ay angangi ising pirubane. Kelin di paiduna leirami. Aigi phal yawba khawdo ubro. Adudi aigi kada lehawe, ay purake. Hauji kadai da chatpidoino. Meeting ama chatoini ne. Ay purage. Hairaga Seli Kelin da haifet paidamaga thoki. Kelin na. Mathang da di phal do, aingonda dom sinabirasu yani. Ay sumitop na tiye. Hairaga masu amuk pairaga thokirami. Romeo na, kaino mong masina pairaga mu chakriduna. Paining paizaroda, ay su khangja laksadre, thabak chalamdai kholamdai sida. Seli changaktuna, sinatra. Romeo, oh, mane. Romeo na litliba furit kadu khara fat makhutuna kanthokuna. Horen di thabak leitradi adunga na hanbirao, kuina phamdok pirakanuko. Tanjadu da Kelin su amuk changlak Romeo na hoiba phammoiba noizu phajana laiminaramoba. Kelin karigumba ama koithi thibagum koyeng lami. Romeo na Kelin da nangsu na chega phajana laiminaramuko. Kelin mangak nomami aduga haifet matung inarami. Romeo gi furita phattaba mirangumba macha ama tuminna napsallaga amuk kaurami. Da ngai khoba hairaga masu Selina tawbagum phuritu nanthokpa saduna mirangdu lokthok na horen di halakpadane chicken lollipop lebiro obako haiduna kesanaduna khutumna su oinaboi surami. Romeo na adudi aina horen leiratrasu angang sing tharaga dum leihan yabadubu aina bu hairadi sumaina khumani. Kelin chatlamdai da angang macha dongna ningai torakanuda. Seli mana ngang libadu taduna
manungdagi lauraklami. Ho fridge tasu yam yauribane lollipop to ngarangi. Romeo na fridge ta yam yauri haise chahoro ko ai chalukhige phajana leiramo. Romeo hatu chakre. Kellen chakre base ai dine masinu pase I yam kaida.